naga hai ba umbrella sigi makhada amadi kuki hai ba umbrella sigi makhada tongan tongan ba fruit macha macha mayam ma yawri sigi manung da khoi kuki fruit ki manung challi haina leram ba khoi ki thadau di tongan ba fruit ni kuki na traga kuki political organization ga mari lena de haina thadau NP Manipur na phongdo le ha tare hai wafam si kamai yembe masi ni hozik Manipur da thoiba khoi gi irangi horokpham haib tare ko khoi gi khoi da pot se maitei haro ko maitei si khoi na ethnic oina community ona polarize tawradi khoi si yara roe ko ado kuki si ethnic oina community ona polarize tawradi yara roe naga su na sidi magi political umbrella amane ba maitei su magi maitei haiba tamse masi it is not ethnic, it is not a community, it is a polity ne ko magi in larger context adi ko masi polity ni aduga masi khoi gi kingdom amane ko le masida different types of tribes, different types of kind of mayam fusion tara yaw khrabane ba sigi poside ko masigi pot mayam sing si makoi understand to bom sangi mar masina hayu mayam sing ase ai koi kamaina masi khoi balance ama to sigi hai taragadi sigi leriba magi polity leriba magi leriba keno mayam sing ase masi polarize to na leragadi khoi ji punbam ti ha roi ba ar kamaina masi balance to gadage du de khoi punjai ba mayam sing masi putho ase karawai da compromise to du no leriba mayam sing si kaino hai ba khoi leriba polity si du hongba yai dana ko kamai honggadage kari sense to honggadage hai bana sing ba kadom yang tanadragadi ai gi leriba ina semgaliba polity du na supremacy tanadana sum leitargadi adu degi de khoi di irang sidi ya roi ko masi ethnic polarization gi issue ma lakadore ko aduna pot singa si karamai dano haibana sing mo myam si khoi nainara kan si de khoi masi matam chana to busumi na tragai mairo sum henjeng khragadi leiba irang sina khoi leiba si de da tangdu lekta pho prokani haibadi aidi thajide hena wa khalakani na khali adana masigi ahuba se masi khudong cha ba lauraga ne ba khoi gi masi bu pairaga sanari ba kamu sing asina hana haliba suna haliba kaidori myam sigi masi da mai hejel ga ne ba tawi myam sing ase ana masi gi myam sing ase khoi understand to winum sangi maramaduna leiriba any leiriba group myam punamuk se masi wakhan tanan ba khoi kamai to gada na haibu to khoi close door da boiro are amada boiro fazena khoi karino hana khanadragadi posi khoi balance taroga chatragadi yaroi aduna masi polarization gi issue thadok no chume thadok tragadi upai le roi ba posi adum phiom dun lurakane ba ko ai sumaina makha ta do laksani hujik Manipur da